Community Reintegration Program ki saruk ama oina Empowering Children Internally Displaced by Conflict in Manipur Haibi Hiramda Association of Professional Social Workers Manipur APSWM na sinduna Relief Camp laiba angang khagtigi oina pangthokiba painting competition da mapok mathang tarakhrabasing da manamatum yenthokpagi tharum amang asi Maitai Langbol da laiba Relief Camp da pangthokre tharum aduda Manipur Commission for Protection of Child Rights MCPCR ke chairperson Kasham Pradeep Kumar, Department of Psychiatry Primscape Professor Dr. R.K. Lenin, Chief Judicial Magistrate Imphal West Assam Taruna Kumari, Maitai Langbol Welfare Preservation and Protection Committee ke President and Munindro Amadi Association of Professional Social Workers Manipur APSWM ke President S. Sarad Kumar Sarmana Athabintung Lensing Oina Sarugyake. Thauramadu Mari Lendana Manipur Commission for Protection of Child Rights MCPCR ke Chairperson Kaisham Pradeep Kumar Nahai Myoy Bagi Punsida Aka Akum Kaya Amalay Punsigi Tangkag Amada Thengnakiba Awaba Nungaitabana Madam Oiraga Ekoi Wakal Sontaruidabane Awaba Nungaitaba Haibase Punsigi Saruk Amane Khandoklaga Haukiba Matamgi Awaba Nungaitabasing Adu Kautuklaga Anobu Punsi Mahing Amada Junction Naba Hotminasi Haina Mahan Makata ki Nangol siya maruba pada thana ba yadraba aduga amaronda scientific koiba perspective tagi Imphal shahar ki lang saiba tare masi Imphal shahar sigi afaban nungsit oxygen pi diba asi Langbol ki kogi reserve forest sigi punchirok leiba ase asigi forest asi amaru oi amadi asigi pa namper abagi Langbol ki sida lai lupa se lampen pa na thunaba asina mo kogi sing chau bo khotpa mayam se thingnana ba adu ma oiram mani aduna maikai khuding da Langbol ji amaru oi adu ngasi de bo kogi haugiba tha kunga mari chahi ani rom masida thokiba tangulita daba asida Langbol ji da koina changja phom dawil relief camp hangudagi koi mayam una phambasi Amaromda kayamna nungsiningai ba wafamni ene thumjage